मैम ngasi अखोगी क्वाकेटेल की साइ प्रोक लेबा आरके कार एक्सेसरीज ता लागने अइना जिगि लेबा मफम जे आरके कार एक्सेसरीज हाइबा दुकान आई दम मफम दुस लोकेशन दुस हाइजरके उसुल भाई लोकेशन मफम जे खिदंग शेयर तौजरके लोकेशन से भाई सिगी अखोई दुकान सिगी हेक ऑपोजिट ऑयल पंप इंडियन ऑयल पंप अमा लेगने से भाई टाटा मोटर शोरूम दगी मखारोम ने खितंग हाइदरागा है तारे सोमदा टाटा मोटर से शोरूम दगी याम कना लाप्रे अवांगोमदा हाइगद्रा दा खितंग टाटा मोटर दगी खितंग मीटर सामी हम तामी मुक्की सांग ना हाइदरागा ने सुमाइना लायरंगने आरके कार एक्सेसरीज साइना ngasi deida adum lakbiraga haiba thabak singje adum deida loima adum awi pulong saba adum laigani serum plan paire sulake yam aduga seisda moi gi tawriba khoi gi maroina pvf napagi matang da ngasi kitang khangmina je dana lakone ado khoi gi आरके कार एक्सेसरीज की ओनर का हैबिट उनरगा सु कोई वरी ताय दम तौजरके अदो म्याम येंगमिना जे हाबा तारे अदो कोई आनबदा कोई की ओनरगा सकमाय खंगनबगी हाबा तारे हैबिट आनबदा म्यामदा मिंगा हैबिट चरापमा हाबियो आइगी न्यूसे थोंनाम राजकुमार लेखना तबुमुतगी नेलुगा इन द बिजनेस तो रासिना साया पवमांग लेकाय लाइफस्टाइल जेम लेगी मना तो ओइ बमुने मने दुगे ऑपोजिट लेरे अदो मैम सेइदा तौरिबा थबक सिंजे करी करी नो आइदो खामिना बगी तंजादने लौजगदोइसे अदो हजिक तौगदोइसे करिनो सिगी गाड़ी से तौदोइसे सी गाड़ी से बगी पेन प्रोटेक्शन फिल्म माने मैम को तो किलोमीटर चित्र प्रोटेक्शन बगी गाड़ी की मसाकी ओरिजिनल बॉडी हटा ओरिजिनल रंग से मागी प्रोटेक्ट तौना बाहाय तारे ने को तो बगी ट्रांसपेरेंट बाय द पेन प्रोटेक्शन फिल्म मागी ट्रांसपेरेंट माई पेपर जे तुम सब सब ने दुगा सिगी बॉडी मन से दा पना की मा लायर मा हदन महाय तारे हाय मसागी बॉडी से प्रोटेक्ट तौना मसाई कलर रो प्रोटेक्ट तौना बाहाय तारे कलर प्रोटेक्ट तौना दुगा कलर दी मसाई ओरिजिनल कलर दी मोइगे ने मसाई ट्रांसपेरेंट ओरिजिनल को अदुगा मागी पेन से प्रोटेक्ट तौना बाहाय अदुगा अखोगी कोई अतोप कलर अमा कह तारे सपोज आई गाड़ी से ngौबने से गाड़ी से ngौबने खल्लजेबा आई ब्लैक ता मो अदगी अपाम मसूदा रेप तौ के हार गसो दु खुदों चाबति लाइगद्रा रेपिंग प्लस पीपीएफ को दुगा दन मतम खरा लेगा कोई नोगी सरामिक कोटिंग जो हापना बा तौरा ओके ओके अदो हजिक सिगी नपीबा फिल्म सिगी मागी हैबिट प्राइस का दी लाइक मागी रेंज का दी लाइक कमाई तरे तुम हैबिट प्राइस से गाड़ी की मखा पोला ने गाड़ी से कोई सुविधा है तारे को सुविधा तुम अराउंड 30 HP wa mai jumi chane yedu go negotiable dia ni wai kitang tato ta china dum ya ni ko da sunna gi no mer ri sedan dumba jadi namun mission ka 30 ga 5 adu se negotiable 30 price mai chale yang mana kena begina tu jadi so pun si bagi morigires ni dari se no si pen protection film jadi ai ka na renda go amta tu di mem nap sai pe jeng min si ko ya koy brother ni yam kanna phone adana zikri yam kanna napi ko ya pe ding dio ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯒꯦꯔꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯕꯤꯌꯣ ꯁꯤ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯅ ꯇꯥꯛꯄꯤꯔꯤꯁꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯁꯤꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ अनौब कई कस्टमर ऑफर कई पीब याबी खुदचाब
wrapping or PPF set cái là bảo ham cái sản phẩm đó ham cái là cái sản phẩm đó mình thay về món đó thì mình đi chơi về món đó thì 10% cái offer para di kita ini ham là cái sản phẩm dari đó an bagai tarada 10% ki sang discount jagani hai ko okay aduga aigi channel sigi through dagi by chance lakpa kan dadi kari ga dong chawa pi aigi ham bagai hoi yang bagi sini ni hoi sebenarnya mana pun jadi video je sedagi through dagi lakpa bahai tare na to ana aigi direct lakpa hoi sedum ham bagai sama tara de sedum sing gani ko adugi khangok da ko na lakpa dum ya kino ki sebenarnya ni pun je hoi channel sedagi through dagi lakpa sedum 10% dum jagani okay ado mayam sungai soidana sigi kudong sabse dum pangnana ba hai tare sida sungsoi soidana RK car accessories isda lakpiraga hai ba sigi PPF napagi adum gi gari PPF napagi keno se simadi sidagi tawse dum pagadraina khalle mayam da si kudong sabse man bi gno na haininge sungai soidana lakyo yam nana phadana bagi yam na section hai tare laina ba mafam je yam na bagi gare yam section hai tare ni dan clean da yam phadana tawri ko mafam je ko das free oi na ba jaga hai tare yam na bagi yam section hai tare sigi napagi keno se da hogi spray ka pija masigi haji masigi kanab se kai spray ka pije keno ne moi je sing da tor napado ko ne sing plus hogi mai chemical shampoo ko bai to duna jage de moi sing direct thada ko di keno ya ro ko ne sing de sing de te ko lo ba da hogi zikari zikan di gari se ayamba tang ba mayama ma thongna re di 10 to 20 ki range ta ya boleh thongna re abdare gari se aduna koi gari bu car lover sing abdare gari bu nusi jaba kamu singa ayam basigi keno se tawda kana ga train khali abi PPF ki keno se abi makoi sina koi gi masagi original color se matam longlas oina tambada yamna mating pangi ko aduna si tambajina ikoda tang gari tang space lagi dong do adu dagi su yamna lain ngakko ko nam dor ni ko adu ga zik moi na sum ngasi ai moi keno se nap pasing che ai su pula ke ko sigi magi mamangi portion si yam loe napal loe le ko si loe magi pongan ba glossy mo ko adu u phangi ko adu sigi portion je ai ha ko chara ke habet apik camera tadi sigi difference urom gadra urom modra di khang gradu bo sigi sina kitang hadi color se sina kitang kano tong no ye kan glossy oina song sina kitang phai gi ga dare somna nap tri bne ko sai jaga se si na nap pa bne ko kitang smooth ba glossy yo sina kitang he no wi ba yeng da difference sina har ga si adum sina pa gi kitang pongan ba shining ama din to e ko yam urom gadra di khang de sina tang dongan ba ma di ubra khalle sigi khoi film khoi PPF napaje sise magi magi ke hedare magi mapunsi ya betare kyam kuina sakka de ha da dum tanga abiyo sise da makoina lo de company ga hai tare mai na ko da ham ba na de mai sahi manga ba di problem kan lai ba hai ba ga ai spin da ru ba ba sahi manga ba sto ga da ga ana mana de ni na chakko na ga minimum da sahi manga de di da to ba problem di na la ba de ke na chakko na ta bo silai si RK car accessories si adum gari lo ayam lo ina loi tawre ha tare si sumagi khoi makagi elimination tawbugi ni lai se chef ni super na bugi ni ko elimination tawbugi ni lai yam nana phadana tawdori wen royal si yani aduga sida lai jare
ꯔꯦꯄꯤꯡ ꯇꯧꯕ ꯖꯒꯥ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯩꯗ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯤ ꯃꯃꯥꯡꯒꯤꯁꯦ ꯁꯇꯔꯁꯦ ꯁꯤꯡꯗꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯒꯗꯣꯏꯅꯤ ꯁꯤꯡꯗꯔꯒꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯁꯔꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯁꯦꯁꯔꯤꯁꯇ ꯑꯅꯧꯕ ꯀꯩꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯃꯣꯏꯗ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯣꯅꯔꯗ ꯑꯗꯨꯝ ꯎꯅꯔꯒ ꯀꯩꯀꯩ ꯃꯣꯏ ꯀꯥꯟꯅꯕꯁꯤꯡꯗꯣ ꯄ꯭ꯔꯗꯛꯁꯤꯡꯁꯤꯒꯤ ꯀꯩꯀꯩ ꯀꯥꯟꯅꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯥꯟꯅꯒꯗꯧꯕ ꯄ꯭ꯔꯗꯛ ꯑꯅꯧꯕ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯦ ꯁꯨꯝ ꯀꯥꯟꯅꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯁꯤꯛ ꯑꯣꯏꯕ ꯍꯣꯏ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯣꯛꯀꯤꯡꯒꯤꯅꯦꯕꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝ ꯁꯤꯒꯤꯁꯦ ꯀ꯭ꯔꯣꯁꯂꯤꯡ ꯀꯝꯄꯅꯤꯒꯤꯅꯦꯕꯀꯣ ꯀꯝꯄꯅꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩꯕꯅꯦ ꯀ꯭ꯔꯣꯁꯂꯤꯡ ꯂꯩ ꯑꯗꯒꯤ ꯖꯦꯅꯣꯁ ꯂꯩ ꯀꯝꯄꯅꯤ ꯑꯇꯣꯞꯄ ꯃꯌꯥꯝꯗꯒꯤ ꯂꯩꯔꯦ ꯁꯤ ꯀ꯭ꯔꯣꯁꯂꯤꯡꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯀ꯭ꯔꯣꯁꯂꯤꯡꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯣꯛꯀꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ 1 ꯗꯣꯔ ꯑꯗꯩ 4 ꯗꯣꯔ ꯍꯥꯏꯕ ꯑꯃ ꯈꯥꯏꯗꯣꯛꯑꯦ ꯑꯩꯈꯣꯏꯒꯤ 1 ꯗꯣꯔ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯊꯣꯡ ꯗ꯭राꯏꯚꯔ ꯁꯥꯏꯠꯇꯒꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯄꯨꯂꯞ ꯑꯗꯨꯝ ꯆꯠꯄꯅꯦ 4 ꯗꯣꯔ ꯍꯥꯏꯁꯤꯅ ꯃꯁꯥ ꯃꯁꯥ ꯊꯣꯡ ꯃꯔꯤꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧ ꯁꯦꯝꯕꯅꯦ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯅ ꯀꯥꯟꯅꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯂꯣꯛ ꯍꯧꯖꯤꯛꯀꯥꯟ ꯒꯥꯔꯤ ꯍꯣꯏ ꯈꯔ ꯀꯩꯅꯣ ꯑꯣꯏꯕ ꯒꯥꯔꯤ ꯂꯛꯖꯔꯤ ꯀꯥꯔ ꯈꯔ ꯑꯗꯨꯝ ꯃꯃꯜ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯡ ꯍꯥꯏꯔꯒ ꯑꯗꯨꯝꯕꯒꯤꯗꯤ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏ ꯃꯁꯥꯒꯤ ꯂꯣꯏ ꯀꯝꯄꯅꯤ ꯐꯤꯇꯦꯠꯇ ꯂꯥꯛꯑꯦ ꯌꯥꯎꯖꯔ ꯂꯥꯛꯑꯦ ꯃꯣꯏ ꯁꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯜꯇꯣꯒꯨꯝꯕ ꯌꯥꯎꯗꯕ ꯀꯥꯡꯕꯨꯗꯗꯤ ꯁꯤ ꯍꯥꯞꯄꯗ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯦꯟꯇꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯕꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯊꯦꯞꯀꯤ ꯀꯩꯅꯣꯅꯦꯕꯀꯣ ꯖꯤ ꯄꯤ ꯑꯦꯁ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯖꯤ ꯄꯤ ꯑꯦꯁ ꯃꯊꯛꯇꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯀꯤꯡ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯁꯤ ꯂꯣꯛ ꯇꯧꯔ ꯊꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯤ ꯍꯨꯔꯥꯟꯕ ꯈꯣꯠꯄ ꯊꯣꯡ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯡꯇꯣꯛꯄ ꯈꯣꯠꯇꯣꯛꯄꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯦꯂꯥꯔꯝ ꯌꯥꯎꯖꯩꯑꯕꯀꯣ ꯑꯦꯂꯥꯔꯝꯗꯨ ꯑꯗꯨꯝ ꯏꯁꯥ ꯃꯊꯪꯗ ꯑꯦꯂꯥꯔꯝ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣꯒꯤꯅꯤ ꯁꯤ ꯖꯤ ꯄꯤ ꯑꯦꯁꯅꯦꯕꯀꯣ ꯖꯤ ꯄꯤ ꯑꯦꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯤ ꯄꯤ ꯑꯦꯁꯁꯦ ꯁꯤꯗꯤ ꯖꯤ ꯄꯤ ꯑꯦꯁ ꯑꯣꯏꯗꯣꯏꯕ ꯖꯤ ꯄꯤ ꯑꯦꯁ ꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯝ ꯀꯩꯅꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔ ꯂꯧꯊꯣꯛꯑꯦ ꯖꯤ ꯄꯤ ꯑꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯩ ꯗꯨꯀꯥꯟꯗꯩ ꯍꯥꯞꯄꯤꯑꯕ ꯑꯗꯨꯝ ꯑꯅꯝꯕꯅ ꯖꯤ ꯄꯤ ꯑꯦꯁ ꯑꯗꯨꯝ 100 ꯃꯌꯥ ꯑꯗꯨꯝ ꯁꯨꯗꯣꯔꯦ ꯖꯤ ꯄꯤ ꯑꯦꯁꯁꯦ ꯑꯗꯨꯝ ꯑꯩ ꯁꯤꯗꯁꯨ ꯑꯗꯨꯝ ꯐꯣꯟꯗꯁꯨ ꯍꯥꯏꯐꯦꯠ ꯁꯦꯝꯄꯜꯁꯦ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯑꯔꯇꯤꯒꯥ ꯒꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯔꯇꯤꯒꯥ ꯒꯥꯔꯤꯁꯤꯗꯩꯗ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯁꯤꯒꯤ ꯖꯤ ꯄꯤ ꯑꯦꯁ ꯇ꯭ꯔꯦꯀꯔ ꯍꯥꯏꯁꯦꯀꯣ ꯖꯤ ꯄꯤ ꯑꯦꯁ ꯇ꯭ꯔꯦꯀꯔꯁꯦ ꯑꯩ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯒꯥꯔꯤ ꯑꯗꯨꯝ 4-5 ꯂꯩꯕ ꯂꯣꯏ ꯍꯥꯞꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯐꯣꯟ ꯑꯃꯗꯒꯤ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯃꯜꯇꯤꯄꯜꯗ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯒꯤ ꯒꯥꯔꯤ ꯑꯃꯈꯛꯇꯪ ꯍꯥꯞꯄꯅꯦ ꯑꯩꯁꯦ ꯇꯣꯇꯦꯜꯁꯤ ꯆꯪꯉ ꯑꯩꯒꯤ ꯑꯔꯇꯤꯒꯥ ꯀꯣ ꯑꯔꯇꯤꯒꯥ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯔꯇꯤꯒꯥꯁꯤ ꯆꯪꯉꯒ ꯁꯤꯒꯤ ꯑꯔꯇꯤꯒꯥꯁꯤ ꯆꯪꯉꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯣꯏ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯔꯤ ꯑꯗꯒꯤ ꯉꯔꯥꯡꯅ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯝ ꯊꯧꯏ ꯑꯗꯨꯒ ꯖꯒꯥꯗ ꯀꯥꯏꯅ ꯁꯤꯁꯤꯅ ꯉꯁꯤꯒꯤꯅꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯈꯥꯝꯃ ꯂꯩꯔꯤꯕꯅꯦ ꯑꯗꯨꯒ ꯌꯦꯁꯇꯔꯗꯦꯒꯤ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯦ ꯌꯦꯁꯇꯔꯗꯦꯁꯤ ꯑꯗꯨꯝ ꯈꯥꯝꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯗꯤꯁ ꯋꯤꯛ ꯂꯥꯁ 7 ꯗꯦꯖꯀꯤꯀꯣ ꯁꯤꯅ ꯂꯥꯁ 7 ꯗꯦꯖꯁꯤ ꯌꯦꯡꯉꯦ ꯂꯥꯁ 7 ꯗꯦꯖꯁꯤ ꯃꯥꯅ ꯑꯗꯨꯝ ꯆꯠꯂꯝꯕꯒꯤ ꯖꯒꯥꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯥꯏ ꯔꯨꯠꯇꯣ ꯑꯗꯨꯝ ꯐꯤꯆꯔꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯁꯤ ꯖꯤ ꯄꯤ ꯑꯦꯁꯁꯦꯀꯣ ꯐꯤꯆꯔ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯐꯔꯛ ꯇꯥꯔꯅꯦꯕ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯦꯕ ꯑꯗꯣ ꯁꯤ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯀꯝꯄꯅꯤꯁꯤ ꯀꯔꯤ ꯀꯝꯄꯅꯤ ꯑꯣꯏꯗꯣꯏꯅꯣ ꯀꯝꯄꯅꯤꯁꯤ ꯍꯧꯖꯤꯛꯀꯤ ꯖꯤ ꯄꯤ ꯑꯦꯁ ꯇ꯭ꯔꯦꯀꯔ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯖꯤ ꯄꯤ ꯑꯦꯁ ꯇ꯭ꯔꯦꯀꯔ ꯑꯗꯨꯝ ꯍꯥꯏꯕ ꯖꯤ ꯄꯤ ꯑꯦꯁ ꯇ꯭ꯔꯦꯀꯔ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯐꯦꯠꯇꯪ ꯃꯁꯛꯁꯦ ꯀꯩꯅꯣꯅꯤ ꯁꯤꯝ ꯍꯥꯞꯇꯣꯏꯅꯦ ꯁꯤꯝ ꯍꯥꯞꯇꯣꯏꯅꯦꯕ ꯁꯤꯝꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯏꯟꯁꯇꯣꯜ ꯇꯧꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯀꯩꯅꯣ ꯌꯥꯎꯔꯛꯀꯅꯤ ꯆꯍꯤ ꯑꯃꯒꯤ ꯚꯦꯂꯤꯗꯤꯇꯤ ꯌꯥꯎꯔꯛꯀꯅꯦꯕ ꯑꯗꯣ ꯆꯍꯤ ꯑꯃꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔ ꯑꯦꯛꯁꯇꯦꯟ ꯇꯧꯒꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯁꯤꯝ ꯍꯥꯞꯄꯒ ꯑꯦꯛꯇꯤꯚꯦꯁꯟ ꯇꯧꯔꯅꯤ ꯔꯤꯆꯥꯔꯖꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯔꯤꯆꯥꯔꯖꯁꯦ ꯑꯍꯥꯟꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯛꯑꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯌꯥꯎꯔꯛꯑꯅꯦꯕ ꯁꯤꯒꯤ ꯃꯃꯜꯗꯨꯗꯤ ꯂꯨꯄꯥ 9 ꯃꯌꯥ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯅꯤ 800 ꯁꯝꯊꯤꯡ ꯂꯥꯛꯀꯅꯤ ꯚꯦꯂꯤꯗꯤꯇꯤ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ 5,400 ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯋꯤꯗꯥꯎꯠ ꯏꯟꯁꯇꯣꯂꯦꯁꯟ ꯆꯥꯔꯖꯇꯅꯤꯀꯣ ꯏꯟꯁꯇꯣꯂꯦꯁꯟ ꯆꯥꯔꯖ ꯈꯤꯇꯪ ꯂꯥꯛꯀꯅꯤ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ 300 ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯂꯒ ꯄꯥꯟꯕ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯅꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤ ꯂꯝꯗ ꯂꯥꯛꯄꯤꯌꯣ ꯈꯣꯠꯄꯤꯌꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯤ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯇꯤ ꯂꯦꯞꯄꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯏꯟꯁꯇꯣꯂꯦꯁꯟ ꯑꯗꯨꯒ ꯖꯁ ꯑꯩꯈꯣꯏ ꯁꯤꯗ ꯗꯨꯀꯥꯟꯗ ꯂꯥꯛꯑꯒ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯕꯒꯤ ꯆꯥꯔꯖꯇꯤ ꯑꯃꯨꯛ 300 ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯔꯤ ꯄꯋꯥꯔ ꯋꯤꯟꯗꯣ ꯀ꯭ꯂꯣꯖꯔ ꯀꯣ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯦꯟꯗꯦꯜ ꯂꯣꯛꯀꯤꯡꯁꯦ ꯍꯥꯞꯄꯦ ꯈꯜꯂꯣꯅꯦꯀꯣ ꯁꯤꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯣꯛ ꯇꯧꯁꯜꯂꯝꯃꯒ ꯃꯤꯡꯁꯦꯜ ꯃꯔꯤ ꯂꯩꯗꯅꯀꯣ ꯃꯤꯡꯁꯦꯜ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯋꯤꯟꯗꯣ ꯃꯔꯤꯗꯣ ꯋꯤꯟꯗꯣꯁꯦ ꯄꯥꯜꯂꯝꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯝꯇꯥꯏꯝꯁ ꯀꯥꯎꯕ ꯌꯥꯎꯋꯤꯗꯅꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯀꯩꯅꯣꯁꯦ ꯍꯥꯞꯄꯒꯗꯤ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯑꯣꯇꯣ ꯂꯣꯛ ꯇꯧꯕ ꯃꯇꯝꯗ ꯃꯤꯡꯁꯦꯜꯁꯦ ꯃꯊꯟꯇ ꯑꯣꯇꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯒꯅꯤ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯂꯣꯛ ꯇꯧꯕ ꯀꯥꯟꯗ ꯃꯤꯡꯖꯦꯜꯁꯦ ꯃꯊꯟꯇ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤ ꯃꯤꯡꯖꯦꯜꯁꯦ ꯆꯤꯡꯊꯔꯝꯃꯒ ꯑꯩꯈꯣꯏ ꯍꯦꯛꯇ ꯀꯥꯎꯔꯒ ꯊꯣꯛꯄ ꯌꯥꯎꯕꯗꯣ ꯁꯤꯗꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯂꯩꯔꯔꯣꯏ ꯍꯥꯏꯕꯅꯦꯕ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯆꯤꯡꯈꯠꯆꯒꯅꯤ ꯂꯣꯛ ꯇꯧꯕ ꯃꯇꯝꯗ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯁ꯭ꯇꯤꯌꯔꯤꯡ ꯀꯣꯚꯔꯅꯤ ꯁ꯭ꯇꯤꯌꯔꯤꯡꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯥꯝ ꯆꯠꯅꯔꯤ ꯃꯆꯨꯁꯨ ꯅꯍꯥꯟꯅ ꯄꯥꯝꯅꯕ ꯍꯥꯏꯇꯥꯔꯦ ꯃꯆꯨꯁꯦ ꯑꯗꯨꯝ ꯃꯈꯜ ꯂꯣꯏ ꯑꯗꯨꯝ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯃꯆꯨ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯥꯛꯑꯦ ꯁꯤ ꯀꯩꯅꯣꯗꯁꯨ ꯁꯤꯗꯁꯨ ꯀꯣ ꯌꯦꯜꯂꯣ ꯂꯥꯏꯠ ꯑꯣꯏꯕ ꯑꯗꯨꯝ ꯃꯆꯨꯁꯦ ꯂꯣꯏ ꯃꯈꯜ ꯃꯈꯜ ꯂꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯒ꯭ꯔꯤꯞꯁꯨ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯕꯀꯣ ꯒ꯭ꯔꯤꯞꯁꯦ ꯑꯩꯈꯣꯏ ꯄꯥꯏ ꯃꯇꯝꯗ ꯂꯩꯖꯥꯅꯦ ꯁꯤꯠ ꯅꯥꯟꯕ ꯈꯣꯠꯄꯗ ꯑꯣꯏꯗꯦ ꯃꯥꯏ ꯒ꯭ꯔꯤꯞꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯂꯤꯀꯣꯟꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯃ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯟꯗꯛ ꯂꯥꯛꯏ ꯁꯤꯒꯤ ꯁꯤꯂꯤꯀꯣꯟꯒꯤꯁꯤꯗꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯈꯔ ꯑꯗꯨꯝ ꯐꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯏꯕ ꯈꯣꯠꯄ ꯇꯧꯕꯗꯤ ꯃꯣꯏꯁꯦ ꯄ꯭ꯔꯥꯏꯁꯇꯤ ꯑꯔꯥꯎꯟ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯂꯩ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯂꯥꯛꯑꯝꯕꯗꯤ ꯈꯔ ꯍꯣꯡꯕꯅꯦ ꯍꯟꯗꯛꯁꯤ ꯈꯔ ꯈꯤꯇꯪ ꯋꯥꯡꯈꯠꯂ ꯂꯥꯛꯑꯦ 1,200 ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯣꯏꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯍꯩ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯝꯇꯪꯒꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ GPS ꯁꯤꯃꯗꯤ ꯌꯥꯝ ꯍꯥꯞꯍꯟꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟ ꯆꯤꯊꯤꯁꯨ ꯑꯗꯨꯝ ꯒꯥꯔꯤ ꯍꯨꯔꯥꯟ ꯆꯤꯊꯤꯒꯤ ꯊꯕꯛꯁꯤ ꯑꯗꯨꯝ ꯊꯣꯛꯑ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯝ ꯁꯤꯁꯤꯅꯗꯤ ꯃꯇꯦꯡ ꯈꯔꯗ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯁꯣꯜꯕ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯁꯤꯖꯤꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯗꯤ ꯊꯥꯖꯩ ꯑꯗꯨꯅ GPS ꯒꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩ ꯀꯝꯄꯜꯁꯔꯤꯗꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯁꯤꯃꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯨꯀꯥꯟꯗꯒꯤꯗꯪ ꯍꯥꯞꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯇꯣꯞꯄꯗꯒꯤ ꯍꯥꯞꯅꯤꯡꯕ GPS ꯇꯉꯥꯏ ꯐꯗꯅ ꯍꯥꯞꯄꯤꯌꯣ ꯍꯥꯏꯕꯗꯨ ꯑꯝꯇ ꯍꯥꯏꯖꯒꯦ ꯁꯤꯃꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯅ ꯇꯥꯛꯄꯤꯔꯤꯁꯦ ꯍꯥꯏꯕꯗꯤ GPS ꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯅ GPS ꯍꯥꯞꯄꯒꯤ ꯀꯥꯟꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯑꯗꯣꯝꯒꯤ ꯋꯥꯅ ꯇꯥꯟꯖꯔꯒ ꯂꯩꯔꯨꯕ ꯒꯥꯔꯤ ꯀꯣ ꯃꯤꯀꯨꯞ ꯈꯔ ꯈꯤꯇꯪꯗ ꯑꯗꯨꯝ ꯍꯦꯛ ꯁꯣꯏꯕꯗꯒꯤ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯍꯨꯔꯥꯟꯕ ꯌꯥꯝꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯨꯔꯥꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯀꯩꯅꯣꯅꯤ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤ나 ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ GPS ꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯔꯒꯗꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯤꯁꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯕ꯭ꯔꯗꯔ